ꯅꯨꯄꯤꯗꯤ ꯌꯥꯝ ꯀꯣꯏꯅꯤꯡꯕ ꯑꯗꯨꯕꯨ ꯅꯁꯥꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯀꯣꯏꯅꯤꯡꯕ ꯐꯥꯎꯏ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯅ ꯑꯩꯒꯤ ꯂꯞꯀꯤ ꯗꯤꯖꯥꯌꯔ ꯐꯥꯎꯔꯛꯄꯁꯦ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯩꯝꯇ ꯏꯐꯦꯛ ꯂꯩꯍꯟꯗꯕꯤꯗ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯀꯦꯀꯣ ꯑꯩꯁꯦ ꯊꯥꯏꯅ 2021ꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯪꯅꯖꯈꯤꯕ ꯅꯨꯡꯁꯤꯅꯖꯈꯤꯕ ꯅꯨꯄꯤꯗꯣ ꯀꯥꯏꯅꯈꯤꯌꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯏꯅꯕ ꯃꯩꯆꯥꯛ ꯑꯗꯨꯝ ꯐꯪꯈꯤꯌꯦꯕꯀꯣ ꯊꯃꯣꯏꯁꯦ ꯀꯥꯏꯕꯕꯨ ꯑꯗꯨꯝ ꯐꯖꯅ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯒꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄꯗꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗꯗꯤ ꯑꯩꯁꯦ ꯆꯪꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯁꯦꯜꯐ ꯍꯦꯜꯞ ꯕꯨꯛꯁ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯒꯠꯂꯛꯑꯦ ꯄꯩꯁꯥ ꯇꯥꯟꯅꯕꯒ ꯑꯩꯁꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯁꯦ ꯑꯗꯨꯝ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯗꯤ ꯇꯧꯔꯤ ꯏꯁꯝ ꯁꯝꯅ ꯑꯩ ꯒꯦꯝ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯗ ꯑꯦꯗꯤꯛ ꯑꯗꯨꯝ ꯆꯨꯔꯤ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯅꯨꯄꯤꯒꯁꯦ ꯑꯗꯨꯝ ꯐꯖꯕꯗ ꯑꯎ ꯄꯥꯝꯖꯟꯕꯤ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯃꯤꯑꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯂꯣ ꯂꯦꯚꯦꯜꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯑꯣꯏꯔꯝꯃꯤꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯗꯤ ꯍꯧꯒꯠꯂꯛꯑꯦ ꯑꯩ ꯒꯦꯝ ꯑꯦꯗꯤꯛꯁꯟ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯄꯨꯔꯥ ꯀ꯭ꯌꯣꯔ ꯇꯧꯈ꯭ꯔꯦꯀꯣ ꯒꯦꯝ ꯁꯨꯡꯁꯥꯟ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯀ꯭ꯌꯣꯔ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯈꯠꯂꯛꯑꯦꯀꯣ ꯄꯩꯁꯥ ꯇꯥꯟꯈꯠꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯖꯤꯝꯒ ꯁꯥꯟꯅꯗꯅ ꯏꯁꯥ ꯁꯦꯞ ꯑꯃ ꯀꯥꯏꯔꯝꯕꯗꯣ ꯐꯤꯠ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯑꯩ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯆꯥꯕꯗ ꯏꯁꯥꯅ ꯄꯥꯝꯖꯕ ꯍꯦꯟꯒꯠꯂꯛꯑꯦꯀꯣ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ ꯍꯦꯟꯒꯠꯂꯛꯑꯦ ꯏꯁꯝ ꯁꯝꯅ ꯑꯩꯒꯤ ꯑꯣꯚꯔꯑꯣꯜ ꯂꯥꯏꯐꯁꯦꯀꯣ ꯄꯨꯔꯥ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯅꯀꯣ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯈꯤꯕꯀꯣ ꯑꯩꯁꯦ ꯊꯥꯏꯅꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯤꯁꯦ ꯄꯨꯔꯥ ꯀꯣ ꯅꯨꯄꯤꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯄꯥꯝꯖꯜꯂꯅꯤꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯐꯖꯩ ꯀꯥꯏꯅꯒ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯍꯧꯅꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯏꯐꯣꯔꯠ ꯄꯤꯁꯟꯅꯤ ꯑꯩꯅꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯃꯣꯏꯗ ꯍꯥꯟꯅ ꯁꯥꯟꯅꯖꯟꯕ ꯑꯗꯨꯝ ꯍꯧꯒꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯦꯐ ꯁꯤꯟ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯦ ꯁꯤꯟ ꯇꯧꯔꯒ ꯊꯝꯕꯤꯔꯝꯕ ꯑꯣꯔ ꯃꯦꯁꯦꯖ ꯐꯖꯅ ꯍꯜꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯩꯉꯣꯟꯗ ꯊꯣꯛꯏꯁꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯒ꯭ꯔꯣ ꯂꯩꯔꯛꯄꯗꯒꯤꯅꯦꯀꯣ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯑꯗꯨꯝ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯩ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯐꯩ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯀꯥꯏꯅꯒ ꯍꯪꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯔꯛꯄꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯁꯦ ꯄꯨꯔꯥ ꯑꯩꯉꯣꯟꯗꯗꯤ ꯗꯥꯏꯔꯦꯛ ꯑꯅꯧꯕ ꯑꯍꯣꯡꯕ ꯑꯆꯧꯕ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯗ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯕ ꯊꯕꯛꯅꯦꯕ ꯅꯨꯄꯤꯅꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯍꯥꯟꯅ ꯊꯥꯔꯛꯄꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯒ꯭ꯔꯣ ꯇꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯤꯅꯒ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯁꯤꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯒ꯭ꯔꯣ ꯂꯩꯔꯛꯄꯗꯒꯤ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯞꯁꯟꯒꯁꯦ ꯈꯔ ꯂꯩꯈꯠꯂꯛꯄꯒꯤ ꯇꯥꯏꯞ ꯇꯧꯈꯠꯂꯛꯑꯦꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯍꯧꯖꯤꯛ ꯍꯣꯡꯉꯛꯑꯦꯕꯀꯣ ꯀꯩ ꯈꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯉꯥꯡꯈꯩ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇꯕꯤꯗ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯝꯇ ꯐꯪꯗꯕꯤꯗ ꯂꯩꯔꯝꯃꯤꯁꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯂꯣ ꯂꯦꯚꯦꯜꯗ ꯂꯩꯕꯒꯤꯅꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯪꯖꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯤꯇꯪꯁꯦ ꯁꯤꯒꯤꯁꯦ ꯏꯝꯄ꯭ꯔꯨꯚ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯞꯁꯟꯁꯦ ꯈꯔꯗꯤ ꯊꯣꯛꯂꯛꯑꯦꯕ ꯅꯨꯄꯤꯁꯦ ꯁꯤꯃ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯑꯣꯞꯁꯟꯁꯦ ꯂꯩꯔꯒꯗꯤ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯀꯌꯥꯝ ꯐꯕ ꯅꯨꯄꯤ ꯊꯦꯡꯅꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗꯣꯝꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯐꯒꯠꯂꯛꯇꯣꯏ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯩꯅ ꯐꯒꯠꯂꯛꯇꯣꯏ ꯋꯥꯠꯂꯤꯔꯒꯗꯤ ꯑꯩꯁꯦ ꯐꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯁꯦ ꯑꯐꯕ ꯁꯨꯝ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗꯣꯝꯗ ꯈꯪꯖꯔꯛꯑꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯀꯩꯗꯧꯔꯦ ꯑꯥꯏ ꯗꯤꯖꯔꯞ ꯕꯦꯇꯔ ꯑꯥꯏ ꯋꯤꯜ ꯅꯣꯠ ꯁꯦꯇꯜ ꯐꯣꯔ ꯂꯦꯁ ꯍꯥꯏꯔꯒꯅꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯃꯌꯥꯝꯁꯦ ꯑꯐꯕ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯐꯩꯅ ꯌꯥꯝ ꯈꯟꯖꯕ ꯅꯨꯄꯤꯁꯦ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯇꯁꯦꯡꯅ ꯋꯥꯏꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯔꯦꯅ ꯈꯟꯕ ꯅꯨꯄꯤꯁꯦ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯒꯁꯦ ꯑꯝꯇ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯍꯥꯏꯗꯅꯅꯦ ꯑꯩꯁꯦ December 15, 2024 ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯂꯣꯏꯁꯜꯂꯝꯗꯥꯏꯁꯦ ꯁꯤꯗ ꯑꯩꯁꯦ ꯁꯝ ꯇꯦꯟꯅ ꯀꯛꯊꯠꯂꯦꯕ ꯀꯩꯒꯤ ꯀꯛꯊꯠꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯏꯇꯣꯝꯗ ꯃꯤꯡꯖꯦꯜꯗ ꯌꯦꯡꯖꯕ ꯃꯇꯝꯗꯅꯦꯀꯣ ꯁ꯭ꯇꯥꯔꯁꯟ ꯅꯪꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯀꯣ ꯅꯪ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤꯁꯨ ꯑꯐꯕ ꯊꯦꯡꯅꯈꯤꯔꯣই ꯅꯪ ꯃꯇꯤꯛ ꯆꯥꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯣ ꯅꯪ ꯅꯁꯥꯗꯣꯝꯗ ꯃꯤꯡꯖꯦꯜꯗ ꯌꯦꯡꯉꯤ ꯈꯨꯗꯤꯡꯒꯤꯅꯦꯀꯣ ꯅꯪ ꯍꯣꯠꯅꯗꯦ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯪ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯏꯊꯛ ꯏꯔꯥꯡꯗ ꯉꯥꯎꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅ ꯏꯁꯥꯏꯇꯣꯝꯗꯅꯦ ꯑꯩ ꯁꯝꯁꯦ ꯇꯦꯟꯅ ꯀꯛꯊꯠꯆꯈꯤꯑꯕ ꯅꯨꯄꯤ ꯀꯣꯏꯈꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯦꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯐꯩꯌꯦꯅ ꯋꯥꯏꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯌꯦꯅ ꯈꯟꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯈꯤꯔꯣꯏꯗꯕꯅꯤನ ꯑꯩꯁꯦ ꯅꯨꯄꯤ ꯀꯣꯏꯈꯤꯔꯣꯏꯅ ꯑꯩ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦꯕ ꯐꯖꯗ꯭ꯔꯥ ꯋꯥꯔꯤꯗꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯊꯕꯛ ꯈꯛꯇꯒ ꯐꯣꯀꯁ ꯄꯤꯔꯒ ꯅꯨꯄꯤꯒ ꯑꯝꯇ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯂꯩꯔꯝꯗꯣꯏ ꯃꯥꯟꯗ꯭ꯔꯥ ꯂꯩꯈꯤꯗꯦꯕ ꯊꯥ ꯑꯃꯅꯤ ꯂꯩꯕꯒꯅꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯈꯠꯂꯛꯑꯦꯕ ꯂꯣꯡ ꯁ꯭ꯇꯣꯔꯤ ꯁꯣꯔꯠ ꯁꯤꯒꯤꯁꯨ ꯍꯥꯏꯐꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯣꯏꯅ ꯑꯩꯅ ꯎꯈꯤꯕꯁꯦ ꯚꯤꯗꯤꯑꯣ ꯑꯃꯗ ꯊꯦꯡꯅꯕꯗꯒꯤ ꯃꯥꯁꯦ ꯎꯈꯤꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯎꯈꯤꯕꯅꯦꯕꯀꯣ ꯃꯥꯁꯦ ꯃꯁꯛ ꯐꯖꯩ ꯈꯪꯈ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯎꯕꯗꯒꯤ ꯑꯗꯒꯤ
माजे अफब नुपी अमने जे आइना हाइफेट दुम खंजब हौवेबको हाइदि वारी सुक्ता सानद्रिङैदगी आइजे माजे दुम अफब फरंगनी हाबजे अङोंदा थाजब अम लैयेबको अदगी दाव याबा हाइगद्रा कइनो टाइमिंग याम ती चाबा अमा फंगबदगी को इबानी जे वारी सानबा हौरेबा वारी सानबा हौबजी मतमजिदा अहांबा सानबा हौगलक मतमददी अदुम इबानी आई मोंदा फीलिंग्स अमता लैगिदेबको हाइदि इरांग के का तौनो अदुम अमता लैते आई जुम इचम चमना सानबने आइदि डीप कन्वर्सेशन जु नुपीगा सानबजे दुम नुआयना जो आइना हाइगुदो आइगे अमा वीडियो दो नुपीगा कमाना वारी सानगनी हाबदा डीप कन्वर्सेशन गाता सानो हाबदो अदुगी ताते तौबदगी सुम सानबदगी नुआय खलकपनेबको इबानी की ओपिनियन के काजी सुम शेयर तौनबो खतपा हाइदि वी गेट टू नो इच अदर हाइतारेको अदुम खंगनरपा हाइतारे मागे अपाम कइनो आइगे अपाम कइनो हाबजे सुम अना फैना खलुबदुबो हेने हेने सुम फरग लेरंबा प्लस अना पामजब मगुनजिंगजे मंगोंद सुम यावग लेरंबा हाइतारेने अदगी माना सुम फजना रेस्पॉन्स पिरकपदगी आइजे नुंसी खलेबा माजे पाम खक नतेको नुंसी बम यावरिनिको सिदि पाम खक नतेको अना आइगी एक्स काइनरपदगी आई नुपी अपामबदि नुपी के आम थेंगनग्रे आई इवन प्रपोज तबो दुम यावरेबको अदुबो अना थमोइ सेंगना नुसीबा हारगदी माना हानबनेबा अदुजु करम कादनो अइना संग तेनहनदा अस नुपी हन्ना येगरो आइगी फुल फोकस पिरदबने आइगी थबक थौरमदा आइगी पर्पस आइगी पांदमदा खनबा मतमजिदा सिगी वारीजे अइना ngसाइदगी ली म्यामजिदगी येंगिबा नंगोंदा खंगनिंबा हारगदिको अहान बोइना नंगना कइगुंबा नंगी पुछिदको यामथिना लो लेवल अमदा लैरबा तसेंगना नंगी ऑप्शन अमदा लैरोइबा नुपीदा नंगी ऑप्शन अमदा लैरोइबा अदुबु मतमगी मतुंगिना नंगी जे नंगना सुम थाकजे वाखलि गइना नंगी नुपीदा ऑप्शन नंगी लैखलकनेबा अदुगा ऑप्शन जिंगदुगी मरुंगदना नंगना तसिंगना पामजबा हाइतारेने ए मामदि फैये सिगी नुपी मदि तसिंगना फैये फैये खजब नुपीदा अदुजु सुंसो इशोइदने थेंगनरकनेबा अदुगा ख्वाइ मरुओइनको इसा मतिक चाबा चादबा लोइमु तोखरबको अखोइगी डेजर अमा ओइनको अखोइगी अपाम नुसी पारकपाजे अखोइ मियोइबगी हौना सानेबा सिमदि तसिंगना नमजल्लगा थम्बु सुया यारोलो अखोइना फवलरोइगी हाबजुना सुंगम ममोइबा सिगी लकी डेजर जे अपामजे अइगोंदजु लेटेस्ट फौरेको आई मतम कुइरबगी मतुंगदा तसेंगना नुसीबाजे फौरेको कमायना आइना मैनेज तौखिगे हाबदो आई हाइजरकेबा आइगी थबक थौरमदा अमते इफेक्ट लहनदबिदको होय आई नाग लेगा अमदि हारके इफेक्ट लहनदबिदना आइगी होनबम थोको लोम होनरगा आई लकी डेजर आइना कमायना मैनेज तौखिगे हाबजे आइगी सिगिजे कमायना ngomखिगे हाबदा क्वाइ मरुइना आई वखलोन अनि लैगेबको अहाब वखलोन ओइनाको आइना खल्लेबको अइना फटना नुसीबा नुपी ओरगजु माना फटना फबा नुपी अम ओरगजु को आइगी सेल्फ इम्प्रूवमेंट जर्नी आइना पुछिजे खुमांग चौसलकपदा माना थिंदहनगदब ओरगदिना सिगी नुपीजिगा आइगा सुचा जानारोइबा अदुना आइना मोंदे इफोर्ट का हाइना पीद्रजु यारे हाबजे सि आइगी वाखलोनेबा कइना मतुंदा आइ हाकेबको आई साना खंजेबा आइगी पुछिगी पांदम अमा लैबगा नुपीगजे सिदी आइगी पांदमने लुइजि मदि खंगेबा माना फटना फबा ओरगजु अदुना आइना खंगेबको माना फटना फबा नुपी अम ओरगजु आइना मागा वारी साना मतमदा सुम मागा तिनबो ओरो लोइनबा हाइजिनिको मतमदा आइगोंद सुम सोक्चलकदबा और आइगी सेल्फ इम्प्रूवमेंट की जर्नी जिदा अदुम तपथरकदबा ओरगदिना अखोबनी मक्ता लोइ मांगजरकनेबा और माना आइगोंद एट्रैक्शन फावरमे हाइजिने अदु ओरगजु आइना मोंद सुम इफोर्ट का मोंद प्रायोरिटी का सुम पीरगा लेसनबा आइगी थबक थोरंगजि सुम काहलाबा नुपीने सुम उसिलो प्लस एट्रैक्शन फावरम ओजु मांगिनेबा दुगि सिमदि थाजबियुको नंगना नुपीदा प्रायोरिटी पीगदब सुगन नतेको नुपी म्याम मरक्तगिदि मोंद प्रायोरिटी पीबियो इबन मा खक्तदा पीबीबा याइको अदुबु नंगी थबक्का मागदि नंगी थबक्तना अयाम मतमदा दुम प्रायोरिटी पीगदबनिको सिमदि खंबियुको नुपीजे नुपी मा हाबजे अखोगी पुंसीजे इम्प्रूव तौरनबने नुपीजे अइन खलेबा नुपीजे ब्लेसिंग मखल मने अखोइदा अखोगी पुंसी नुआय खलनबा हापचलपनेबा अखोगी पुंसीजे कर्स का नतेबा बर्डन नम नतेबा नुपी मा हापक्तुजे नुपी मा लाक्तुजे अखोगी नुपीजे इम्प्रूव तौमिनरनबनेबा अखोइगा नतबिदा मा लागा आई पुंसीजे सुक्चलदि अदुदि माजे अफब नुपीने हागद्रा अफब नुपीने हागद्रा प्लस हाइदि आइगा चानेना हागद्रा अफब नुपीने हाइबा तोक्रोने आइगा चानेना हागद्रा मासे नत्रने आइगा दि चानद्रेबा मा फन अफब नुपी अम ओइगेरा ओइरोरा खल्लोबना सानदबदा अदुना आइना खंजेबको ए आइगी पुंसीदा हेक लेवल अप तौब मतमजिदा थिंधानगदबा नुपी अम ओइरगदिको सिंग नुपीजे आइगा चानरोयना आई सी वाखलोंजिमा लैग्रेको अनीसुबदा आइना माबु नुसीजरिबजे सुमाइना मानजु आइबु नुसीबिरमगदि याम ती फारेको याम ती फारे सिबदिको अदुमकपु आइगी लव से जस्ट वन साइडेड लव हाइदि आइ खक नुसीजबो ओरमगदिना कैसु गाइदेबा दुजु मरमदि मंगोदगी हेना फब नुपी मै सुंजु सुदना थेंगनरगनि हाजे आई थाजेबा सिगी मतांगजिदको आई सुम आई हाइबदि नुहाइतबमदि हावे कैगनामतदा आइजे दुम आइदि इसागा वारी यम सानजेबको आई गा जर्नल तौब मतमजिदा आइदि इसागा नेबदु वारी सानजे अदा आइना हंजबा इसादा वा हंजबम लेबको नंगना स्टार्ट नंगना am फैयेना खलिबु नुपीजे फबाबुको
ꯑꯩꯅ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕꯗ ꯃꯥꯗꯧꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯑꯩ ꯋꯥꯁꯛꯀꯦꯕꯀꯣ ꯃꯥꯗꯧꯅ ꯐꯕ ꯅꯨꯄꯤ ꯊꯦꯡꯅꯗ꯭ꯔꯤ ꯃꯥꯅ ꯊꯤ ꯐꯕ ꯍꯦꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯒꯨꯟꯁꯤꯡꯗꯣ ꯌꯥꯝ ꯊꯤ ꯌꯥꯎꯋꯦꯕꯀോ ꯁꯤꯒꯤ ꯃꯒꯨꯟ ꯌꯥꯝ ꯌꯥꯎꯔꯕ ꯐꯩꯌꯦꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯦ ꯁꯤꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯅꯪꯅ ꯍꯦꯟꯕ ꯅꯨꯄꯤ ꯑꯃ ꯐꯪꯅꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯤ ꯅꯪꯒꯤꯁꯦ ꯃꯉꯣꯟꯗ ꯈꯤꯇꯪ ꯏꯟꯁꯜ ꯇꯧꯕꯒꯤ ꯇꯥꯏꯞ ꯆꯠꯇ꯭ꯔꯅꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯅꯤ ꯍꯥꯏꯔꯗꯤ ꯃꯥꯁꯦ ꯐꯠꯇ꯭ꯔꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯐꯕ ꯌꯧꯗ꯭ꯔꯤꯅ ꯇꯥꯛꯏꯅꯦꯕ ꯁꯤꯒꯤ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯉꯣꯟꯗ ꯏꯟꯁꯜ ꯇꯧꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩ ꯍꯥꯏꯕꯕꯨ ꯍꯩꯔꯛꯇ꯭ꯔꯦꯅꯦ ꯐꯣꯛꯁꯀꯤꯗꯣ ꯂꯝꯍꯨꯏꯅ ꯑꯪꯒꯨꯔ ꯆꯥꯕ ꯐꯪꯍꯧꯗ꯭ꯔꯒ ꯁꯤꯜꯂꯦ ꯍꯥꯏꯖꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯇꯥꯔꯕ꯭ꯔꯥꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯑꯃ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕꯀോ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯗꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯩ ꯊꯥ ꯍꯟꯗꯛ ꯍꯧꯖꯤꯛ ꯖꯨꯟꯅꯤꯀꯣ ꯖꯨꯟꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯀꯥꯏꯗ ꯂꯩꯔꯦ ꯑꯩ ꯁ꯭ꯋꯥꯏꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯂꯩꯔꯗꯕꯅꯦꯕ ꯑꯩ ꯏꯝꯄ꯭ꯔꯨꯚꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯇꯧꯔꯛꯑꯗꯕꯅꯦꯕ ꯑꯩ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯃꯑꯣꯡꯗ ꯃꯤꯅꯤꯃꯝ ꯂꯥꯏꯛ 10ꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯄꯥꯔꯅꯤꯀꯣ ꯑꯩ ꯄꯩꯁꯥ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯂꯩꯔꯝꯕ ꯌꯥꯏ ꯌꯥꯝ ꯊꯤꯅ ꯁꯤ ꯏꯝꯄ꯭ꯔꯨꯚ ꯂꯩꯔꯝꯕꯒꯤ ꯆꯥꯟꯁ ꯂꯩꯔꯕꯅꯦꯕ ꯍꯦꯟꯅ ꯒ꯭ꯔꯣ ꯂꯩꯔꯝꯕꯒꯤ ꯑꯩꯒꯤ ꯕꯣꯗꯤ ꯐꯤꯠ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯅꯤ ꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯂꯩꯔꯦ ꯏꯟꯇꯔꯅꯦꯜ ꯑꯣꯏꯅ ꯗ ꯋꯦ ꯑꯥꯏ ꯁ꯭ꯄꯤꯛ ꯗ ꯋꯦ ꯑꯥꯏ ꯊꯤꯡ ꯗ ꯋꯦ ꯑꯥꯏ ꯀꯦꯔꯤ ꯃꯥꯏꯁꯦꯜ ꯑꯩꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯝꯗꯣꯏꯅꯦꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯀꯩꯀꯥ ꯅꯣꯂꯦꯖ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯍꯦꯟꯒꯠꯂꯝꯗꯣꯏꯅꯦꯕ ꯏꯟꯇꯔꯅꯦꯜ ꯑꯣꯏꯅꯀꯣ ꯁꯤꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯣꯏꯅ ꯁꯛꯁꯦꯁ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯍꯦꯟꯒꯠꯂꯝꯒꯅꯤ ꯑꯗꯨꯗ ꯐꯤꯠ ꯑꯣꯏꯕ ꯍꯦꯟꯒꯠꯂꯝꯒꯅꯤ ꯑꯩ ꯑꯗꯨꯁꯨ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯏꯝꯄ꯭ꯔꯨꯚ ꯁꯨꯝ ꯂꯩꯔꯛꯇꯣꯏꯅꯦꯕ ꯁꯤꯗ ꯃꯥꯒ ꯑꯩꯒ ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯆꯪꯖꯟꯃꯤꯟꯅꯔꯒ ꯃꯥꯁꯨ ꯐꯒꯠꯃꯤꯟꯅꯔꯛꯇꯣꯏꯅꯦꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯁꯦ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯥ ꯃꯁꯥꯅꯦꯕ ꯑꯣꯏꯔꯝꯗꯣꯏꯁꯦ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯁꯨ ꯑꯩ ꯍꯧꯖꯤक ꯂꯩꯔꯤꯁꯤꯗꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯝꯗꯣꯏꯅꯦꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯕ ꯃꯥꯁꯨ ꯐꯒꯠꯃꯤꯟꯅꯔꯝꯗꯣꯏꯅꯦꯕ ꯏꯕꯥꯅꯤꯁꯦ ꯄꯨꯜꯂꯒ ꯐꯒꯠꯃꯤꯟꯅꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯗꯤ ꯑꯗꯨꯝ ꯐꯒꯠꯆꯔꯛꯑꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯑꯐꯕ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯖꯕꯅꯦꯕ ꯁꯤꯗ ꯁꯤꯅ ꯑꯃꯨꯛ ꯂꯣꯖꯤꯀꯦꯜ ꯋꯦꯗꯒ ꯁꯟꯗꯣꯛꯏꯅꯦ ꯑꯗꯣ ꯑꯩ ꯏꯁꯦꯡ ꯁꯦꯡꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯖꯜꯂꯁꯤꯅꯦ ꯁꯤꯃꯀꯣ ꯅꯪꯅ ꯐꯖꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯪꯉꯣꯟꯗ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯅꯪ ꯃꯥ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯒꯦ ꯍꯥꯏꯔꯕ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯔꯒ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯩꯗꯤ ꯉꯥꯏꯈꯤꯗꯣꯏꯅꯦꯅ ꯀꯥꯏꯔꯒ ꯁꯤꯃꯥꯗꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯕ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯙꯥ ꯃꯣꯔꯥ ꯁꯦ ꯅꯁꯥꯗꯣꯝꯗꯅꯦ ꯁꯦ ꯈꯨꯠꯇꯣ ꯊꯥꯡꯒꯠꯆꯔꯣ ꯅꯁꯥꯅꯗꯣꯝꯗ ꯈꯨꯠꯇꯣ ꯑꯗꯨꯒꯅꯦ ꯑꯣꯏꯔꯥꯅꯗꯤ ꯇꯧꯅ ꯌꯦꯠꯇꯣ ꯅꯪꯒꯤ ꯌꯦꯠ ꯊꯪꯕꯁꯦ ꯁꯤ ꯑꯩꯒꯤ ꯌꯦꯠꯅꯤꯀꯣ ꯑꯗꯨꯒꯅꯦ ꯅꯁꯥꯗꯣꯝꯗꯅꯦ ꯅꯪꯗꯣ ꯅꯨꯄꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯅꯪꯗ ꯆꯦꯛ ꯇꯧꯊꯣꯛꯆꯣ ꯌꯥꯝ ꯊꯤꯅ ꯑꯗꯨꯗꯤ ꯂꯣ ꯑꯣꯏꯔꯦꯀꯣ ꯅꯠꯇꯕꯤꯗ ꯅꯪꯅ ꯅꯨꯄꯤꯗꯨꯅꯀꯣ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯔꯒ ꯂꯩꯔꯒ ꯅꯪꯅ ꯑꯗꯨꯝ ꯉꯥꯏꯒꯗꯕꯅꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯁꯤꯃꯥꯗꯒ ꯍꯥꯏꯕꯗꯣ ꯅꯩꯕꯒ ꯌꯥꯝ ꯃꯥꯟꯕꯗꯣ ꯀꯣꯏꯕꯗꯤ ꯅꯪ ꯀꯣꯏꯖꯧꯀꯣ ꯂꯧꯕꯗꯤ ꯂꯧꯒꯦ ꯀꯥꯏ ꯍꯥꯏꯕꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯕꯣꯏ ꯑꯗꯨ ꯇꯧꯕꯤꯔꯅꯨꯀꯣ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯇꯣꯛꯀꯅꯤ ꯌꯥꯝ ꯊꯤꯅ ꯅꯤꯡꯉꯝꯃꯛꯑꯣꯏ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯋꯔꯠ ꯏꯠ ꯑꯣꯏ ꯍꯥꯏꯕ ꯅꯨꯄꯤ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯗꯨꯃ ꯇꯧꯕꯤꯒꯅꯨ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯑꯩ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯅꯤ ꯍꯥꯏꯕꯗꯨꯗ ꯂꯣꯖꯤꯀꯦꯜ ꯋꯦꯗꯒ ꯁꯟꯗꯣꯛꯄꯅꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯦꯡꯅꯔꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦꯕꯀꯣ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯒ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯑꯅꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯐꯦꯛ ꯂꯩꯍꯟꯈꯤꯗꯕꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯅꯤꯁꯦ ꯈꯛ ꯂꯩꯈꯤꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯂꯞꯀꯤ ꯑꯩꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄꯁꯦ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯦꯟꯅ ꯏꯐꯦꯛ ꯂꯩꯍꯟꯈꯤꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯝ ꯏꯁꯥꯅ ꯐꯖꯅ ꯇꯧꯖꯔꯦ ꯃꯉꯣꯟꯗ ꯅꯤꯗꯤ ꯑꯣꯏꯁꯤꯟꯈꯤꯗꯦ ꯗꯦꯁꯄꯔꯦꯠ ꯑꯣꯏꯈꯤꯗꯦ ꯑꯗꯩꯗꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯈꯤꯀꯣ ꯌꯥꯔꯦ ꯁꯦ ꯂꯣꯏꯁꯜꯂꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦꯀꯣ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯣꯏꯁꯜꯂꯁꯦꯕꯀꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦꯕꯀꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄꯗꯀꯣ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯑꯗꯨꯒ ꯂꯣꯏ ꯊꯝꯈ꯭ꯔꯣꯀꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯗꯤ ꯇꯧꯒꯅꯣꯕ ꯁꯤꯒꯤꯁꯦ ꯀꯩ ꯑꯣꯏꯅꯣ ꯐꯥꯎꯔꯛꯏꯁꯦ ꯈꯣꯠꯂꯦ ꯑꯗꯨꯗꯤ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯕꯤꯒꯅꯣꯕ ꯖꯁ ꯅꯦꯆꯔꯅꯦꯕ ꯅꯪꯒꯤ ꯑꯗꯨ ꯐꯥꯎꯔꯛꯏꯕ ꯂꯞꯀꯤ ꯗꯤꯖꯌꯔꯗꯣ ꯑꯗꯨ ꯍꯦꯟꯗꯜ ꯇꯧꯕꯗꯨꯅꯤꯀꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯗꯤ ꯑꯗꯨꯗ ꯅꯪꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯥꯏꯗꯤ ꯂꯥꯟꯅ ꯇꯧꯕꯤꯔꯒꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤꯀோ ꯑꯗꯨꯗꯤ ꯐꯥꯎꯔꯛꯄꯗꯨꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎꯀꯣ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥ ꯅꯠꯇꯦ ꯖꯁ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯐꯥꯎꯔꯛꯄꯗꯨꯗ ꯅꯪꯅ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯦꯟꯗꯜ ꯇꯧꯒꯦꯗꯣ ꯑꯗꯨꯅꯤꯀꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯧꯖꯜꯂꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦꯚꯦꯜꯗꯣ ꯅꯪ ꯅꯁꯥꯇꯣꯝꯗ ꯌꯥꯖꯕ꯭ꯔꯥꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯂꯩꯔꯤ ꯂꯦꯚꯦꯜꯁꯤꯁꯨ ꯏꯁꯥꯇꯣꯝꯗ ꯌꯥꯖꯗꯦꯕ ꯁꯤꯗ ꯑꯩꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯈꯤꯅꯤꯁꯤ ꯏꯁꯥꯇꯣꯝꯗ ꯈꯪꯖꯩꯕꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯁꯤꯕꯨ ꯅꯪꯕु ꯍꯦꯛꯇ ꯆꯥꯟꯅꯒꯅꯤꯅ ꯈꯟꯕꯅꯦ ꯐꯩꯌꯦꯅ ꯈꯟꯕꯅꯦ ꯅꯪꯅ ꯊꯦꯡꯅꯒꯗꯣꯏ ꯅꯨꯄꯤꯁꯤꯀꯣ ꯍꯥꯏꯗꯤ ꯍꯨ ꯌꯨ ꯑꯥꯔ ꯏꯁ ꯍꯨ ꯌꯨ ꯑꯦꯇ꯭ꯔꯦꯛꯅꯦꯕ ꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯨꯀꯣ ꯍꯨ ꯌꯨ ꯑꯥꯔ ꯏꯁ ꯍꯨ ꯌꯨ ꯑꯦꯇ꯭ꯔꯦꯛ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯖꯕ ꯌꯥꯕꯗꯤꯅꯦ ꯅꯨꯄꯤꯗꯤꯅꯦ ꯅꯨꯄꯥꯗ ꯌꯦꯡꯈꯠꯂꯦꯕ ꯅꯨꯄꯥꯗꯤ ꯅꯨꯄꯤꯗ ꯌꯦꯡꯗꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯅꯉꯣꯟꯗ ꯌꯥꯔꯛꯀꯗꯣꯏ ꯅꯨꯄꯤꯁꯦ ꯁꯤꯃꯗꯤ ꯅꯪꯅ ꯐꯕ ꯍꯦꯜꯂꯝꯃꯗꯕꯅꯦ ꯅꯨꯄꯤꯈꯩ ꯁꯥꯎꯅꯤꯡꯒꯅꯤ ꯕꯠ ꯖꯁ ꯇ꯭ꯔꯁ ꯃꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯨꯀꯣ ꯅꯨꯄꯤꯗꯤ ꯌꯦꯡꯈꯠꯂꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯌꯦꯡꯗꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯪꯅ ꯂꯩꯔꯤꯕ ꯂꯦꯚꯦꯜꯗꯣ ꯑꯗꯨꯗꯒꯤ ꯅꯉꯣꯟꯗꯒꯤ ꯑꯃꯨꯛ ꯀꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯅꯪ
ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯑꯝꯇ ꯅꯁꯥꯅꯗꯣꯝꯗ ꯌꯥꯖꯧꯅꯦ ꯌꯦꯡꯖꯧꯕ ꯑꯝꯇ ꯅꯁꯥꯅꯗꯣꯝꯗ ꯌꯦꯡꯖꯧꯅꯦ ꯍꯥꯏꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯂꯣ ꯂꯦꯚꯦꯜꯗ ꯑꯣꯏꯔꯒꯗꯤꯅꯦ ꯖꯁ ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯈꯜꯗꯅꯤꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯐꯪꯒꯗꯣꯏ ꯑꯣꯞꯁꯟ ꯃꯌꯥꯝꯁꯦ ꯑꯝꯇꯕꯨ ꯂꯩꯔꯣꯏꯕ ꯐꯪꯒꯗꯣꯏ ꯑꯣꯞꯁꯟ ꯃꯌꯥꯝꯁꯦ ꯅꯠꯇꯦꯕ ꯑꯝꯇ ꯂꯩꯔꯣꯏꯕ ꯄ꯭ꯂꯁ ꯅꯪꯅ ꯂꯩꯔꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯊꯤꯅ ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯁꯦꯕ ꯅꯪꯁꯤꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯣ ꯑꯣꯏꯔꯛꯄ ꯅꯨꯄꯤꯗꯨꯗꯤ ꯀꯌꯥꯝ ꯐꯔꯝꯗꯣꯔꯤꯒꯦꯕ ꯑꯗꯨꯅ ꯅꯁꯥꯅꯗꯣꯝꯗ ꯈꯟꯖꯔꯨꯕ ꯅꯪꯅꯁꯨ ꯄꯥꯝꯃꯣꯏꯕ ꯑꯗꯨꯅ ꯅꯪ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯣꯕ ꯅꯪꯒꯤ ꯂꯦꯚꯦꯜ ꯑꯞ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯑꯣꯞꯁꯟ ꯋꯥꯠꯂꯛꯑꯣꯏꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯨꯄꯥꯒꯤꯗꯤ ꯑꯁꯤ ꯂꯩꯒ ꯊꯥꯖꯔꯦ ꯅꯨꯄꯥꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯕ ꯂꯩꯕꯅꯤꯀꯣ ꯑꯦꯗꯚꯥꯟꯇꯦꯖ ꯅꯨꯄꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯒꯤꯗꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯅ ꯖꯦꯔꯣ ꯂꯦꯚꯦꯜꯗ ꯂꯩꯔꯦ ꯍꯥꯏꯁꯦꯀꯣ ꯅꯨꯄꯤꯒꯤꯗꯤ ꯃꯥꯒꯤꯗꯤ ꯑꯣꯞꯁꯟ ꯂꯩꯅꯦꯕ ꯁꯤꯃꯗꯤ ꯊꯥꯖꯧꯕ ꯑꯃꯨꯛ ꯅꯨꯄꯤꯒꯤꯗꯤ ꯃꯣꯏꯒꯤ ꯂꯣꯋꯦꯁꯇ ꯂꯩꯕ ꯃꯇꯝꯗꯅꯦ ꯃꯥꯒꯤ ꯑꯣꯞꯁꯟ ꯑꯗꯨꯝ ꯂꯩꯅꯤ ꯃꯔꯝꯗꯤ ꯅꯨꯄꯥꯗꯀꯣ ꯐꯅꯦꯛꯄꯨ ꯌꯦꯠꯂꯗꯤ ꯌꯥꯔꯦꯅ ꯈꯟꯕ ꯅꯨꯄꯥ ꯂꯩꯌꯦꯕ ꯅꯨꯄꯤꯒꯤꯗꯗꯤ ꯁꯤ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯂꯣꯋꯦꯁ ꯑꯣꯏꯕ ꯃꯇꯝꯗ ꯂꯧꯗꯣꯏ ꯁꯣꯛꯄꯗꯤꯅꯦꯀꯣ ꯌꯥꯔꯦ ꯑꯗ ꯑꯩ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦꯅ ꯅꯨꯄꯤꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯀꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯇ ꯈꯔ ꯂꯩꯈ꯭ꯔꯦꯀꯣ ꯅꯨꯄꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯔꯒꯗꯤꯅꯦ ꯅꯪꯅ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯤꯈꯩ ꯅꯪꯒꯤ ꯅꯨꯄꯤ ꯋꯥꯠꯂꯛꯑꯣꯏꯕ ꯅꯨꯄꯤꯒꯤꯗꯤ ꯌꯧ ꯁꯤꯗꯤ ꯌꯧ ꯊꯣꯛꯇꯦ ꯍꯣꯏ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯔꯥꯒꯗꯤ ꯅꯠꯆꯗꯦꯀꯣ ꯅꯨꯄꯤꯒꯤꯗꯤ ꯃꯣꯏꯅ ꯂꯦꯚꯦꯜ ꯇꯧꯔꯤꯈꯩ ꯃꯣꯏ ꯅꯨꯄꯥ ꯊꯤꯕ ꯂꯨꯔꯛꯑꯦꯕ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯑꯣꯞꯁꯟꯁꯦ ꯂꯩꯁꯜꯂꯛꯇꯦꯕ ꯁꯤ ꯍꯥꯏꯔꯗꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯉꯥꯟꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯒꯤꯗꯤ ꯇꯧꯖꯦꯕꯀꯣ ꯑꯗꯨꯅ ꯅꯪꯅ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯤꯈꯩ ꯅꯪꯒꯤ ꯅꯨꯄꯤ ꯋꯥꯠꯂꯛꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯣꯀꯣ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤ ꯅꯪꯅꯁꯨ ꯂꯧꯁꯜꯂꯝꯃꯒꯗꯤ ꯌꯥꯏꯅꯦ ꯏꯁꯇꯥꯔꯁꯟꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯅꯦꯝꯃꯒꯗꯤ ꯅꯨꯄꯤꯁꯦ ꯑꯐꯕ ꯊꯦꯡꯅꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯋꯥꯡꯉꯒꯗꯤ ꯅꯨꯄꯤꯁꯦ ꯑꯐꯕ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯆꯨꯝꯃꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦꯅ ꯅꯪ ꯈꯜꯂꯛꯄ ꯌꯥꯏꯑꯕꯀꯣ ꯈꯜꯂꯛꯄ ꯌꯥꯏꯒ ꯅꯠꯇꯦ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯤꯅ ꯍꯪꯉꯛꯄ ꯌꯥꯏꯑꯕꯀꯣ ꯏꯁꯇꯥꯔꯁꯟ ꯐꯔꯦꯅꯦ ꯅꯨꯄꯤꯁꯦ ꯑꯩꯅ ꯂꯦꯚꯦꯜ ꯋꯥꯡꯉꯀꯥꯟꯗ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯅꯤ ꯍꯥꯏꯕꯗꯤ ꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯂꯩꯕꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯦꯚꯦꯜ ꯁꯨꯃꯥꯏꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯖꯔꯅꯤꯁꯤꯗꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯄꯤꯒꯁꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯒꯗꯣ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯉꯛꯄ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯖꯔꯛꯀꯦꯕꯀꯣ ꯅꯪꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯛꯄ ꯖꯔꯅꯤꯁꯦ ꯁꯤꯗꯅꯦ ꯅꯪꯅ ꯄꯥꯝꯖꯕ ꯇꯁꯦꯡꯅ ꯐꯩꯌꯦꯅ ꯈꯟꯖꯕ ꯅꯨꯄꯤꯁꯦ ꯁꯤꯒꯤꯁꯦ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯅꯪ ꯅꯨꯄꯤ ꯌꯦꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯀꯅꯣꯕ ꯂꯨꯛ ꯑꯥꯎꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕ ꯌꯦꯡꯕꯕꯨ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯣꯕ ꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯍꯥꯟꯅ ꯍꯥꯏꯔꯨꯒꯦꯀꯣ ꯅꯨꯄꯤ ꯌꯦꯡꯉꯣꯅ ꯅꯪꯅ ꯐꯣꯟꯗꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯆꯪꯉꯒ ꯅꯨꯄꯤ ꯑꯗꯨꯝ ꯁꯔꯆ ꯇꯧꯔꯒ ꯑꯗꯨ ꯑꯗꯥ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯠꯇꯦꯀꯣ ꯑꯗꯩꯗꯤ ꯅꯪ ꯅꯃꯥꯟꯅꯕꯗꯒ ꯅꯨꯄꯤ ꯑꯃꯗ ꯁꯦꯝꯕꯤꯔꯣ ꯚꯥꯏ ꯑꯗꯨ ꯑꯗꯥ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯇꯧꯕꯤꯒꯅꯨꯀꯣ ꯄ꯭ꯂꯤꯖ ꯑꯗꯨꯗꯤ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯊꯤꯅ ꯑꯗꯨꯁꯨ ꯐꯠꯇꯦ ꯑꯗꯨꯗꯤ ꯅꯪ ꯑꯐꯕ ꯅꯨꯄꯤꯗꯨꯁꯨ ꯀꯩꯁꯨ ꯊꯦꯡꯅꯔꯣꯏꯅ ꯑꯩ ꯊꯥꯖꯩꯀꯣ ꯂꯨꯛ ꯑꯥꯎꯠ ꯇꯧꯔ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤꯅꯦ ꯖꯁ ꯅꯪꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯣ ꯅꯪꯒꯤ ꯋꯥꯔꯛ ꯄ꯭लेꯁꯇ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯣ ꯅꯪꯅ ꯁꯄꯣꯔ ꯅꯪ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯂꯦ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪ ꯖꯤꯝꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯥꯁꯨ ꯖꯤꯝ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯖꯁ ꯑꯦꯅꯤ ꯗꯦ ꯅꯪꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯊꯦꯡꯅꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯄꯥꯝꯃꯛꯄ ꯌꯥꯎꯔꯒꯗꯤꯅꯦ ꯑꯗꯨꯝ ꯅꯪ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯌꯣꯕ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯧꯕꯤꯌꯣꯕ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣꯗꯣ ꯈꯪꯗꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯕ ꯁꯤꯗ ꯑꯗꯨꯝꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯅꯪ ꯑꯐꯕ ꯅꯨꯄꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯦꯡꯅꯔꯝꯃꯗꯕꯅꯦꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯑꯁꯦꯡꯕ ꯁꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯁꯤꯃꯗꯤ ꯅꯣꯏꯗ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯅꯪꯅ ꯁꯤꯒꯤꯁꯤꯗꯀꯣ ꯅꯪꯁꯦ ꯐꯠꯇ꯭ꯔꯦ ꯀꯥꯏꯅꯒꯅꯦ ꯅꯨꯄꯤ ꯅꯪꯅ ꯄꯥꯝꯃꯛꯄ ꯅꯨꯄꯤꯗꯅꯦ ꯑꯁ ꯅꯨꯄꯤꯁꯦ ꯌꯥꯗ꯭ꯔꯤꯗ ꯈꯣꯠꯇ꯭ꯔꯤꯗ ꯑꯁꯤ ꯅꯨꯄꯤꯁꯦ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒ ꯁꯨꯡꯈꯟ ꯈꯟꯕꯤꯒꯅꯣꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯕ ꯑꯗꯣ ꯅꯪꯒꯤ ꯅꯊꯧꯗꯤꯅꯦ ꯃꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯃꯉꯣꯟꯗ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯊꯧꯅꯦꯕ ꯌꯥꯔꯛꯇꯕꯗꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧꯅꯦꯕ ꯅꯦꯚꯔ ꯔꯤꯖꯦꯛ ꯌꯣꯔꯁꯦꯜf ꯅꯪ ꯅꯁꯥꯅ ꯇꯣꯝꯗꯗꯤꯅꯦ ꯔꯤꯖꯦꯛ ꯁꯨꯡꯇꯧ ꯇꯧꯖꯒꯅꯣ ꯁꯤꯗꯤ ꯅꯨꯄꯤ ꯈꯛꯀꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯅꯪ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯃꯁꯤꯡ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯔꯒ ꯅꯪ ꯅꯁꯥꯅꯗꯣꯝꯗ ꯔꯤꯖꯦꯛ ꯁꯨꯡꯇꯧ ꯇꯧꯖꯒꯅꯨꯀꯣ ꯅꯨꯄꯤꯗꯨꯅ ꯔꯤꯖꯦꯛ ꯇꯧꯍꯜꯂꯛꯑꯣꯕ ꯅꯪ ꯃꯥꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯐꯔꯝꯕ ꯌꯥꯏꯅ ꯏꯚꯟ ꯅꯪꯁꯦꯀꯣ ꯅꯁꯛꯇꯣ ꯊꯤꯃꯜꯂꯦ ꯀꯥꯏꯅ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏꯑꯕ ꯑꯁꯤꯕꯨꯗꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯗꯣ ꯃꯥꯅ ꯑꯣꯏꯅꯗꯤ ꯌꯥꯍꯜꯂꯛꯀꯅꯣꯕ ꯔꯤꯖꯦꯛꯇꯣ ꯃꯥꯅ ꯑꯣꯏꯅ ꯄꯤꯍꯜꯂꯨꯕ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯔꯤꯖꯦꯛ ꯇꯧꯖꯒꯅꯣꯕ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯔꯤꯖꯦꯛ ꯇꯧꯖꯦ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯔꯤꯖꯦꯛ ꯇꯧꯖꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯅꯨꯄꯤꯁꯦ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯁ ꯑꯁꯤ ꯅꯨꯄꯤꯁꯦ ꯐꯖꯩ ꯀꯥꯏ ꯏꯟꯁꯇꯥꯗꯒ ꯆꯪꯉꯒ ꯊꯤꯔꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯅꯪ ꯍꯦꯟꯅꯅꯦ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯐꯦꯛ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯅꯇꯣꯝꯗꯗꯤ ꯔꯤꯖꯦꯛ ꯁꯨꯡꯇꯧ ꯇꯧꯖꯒꯅꯣ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯔꯤꯖꯦꯛ ꯇꯧꯍꯜꯂꯣꯕ ꯑꯗꯨꯝ ꯅꯪ ꯑꯦꯄ꯭ꯔꯣꯆ ꯇꯧꯁꯜꯂꯣꯕꯀꯣ ꯅꯪ ꯄꯥꯝꯃꯦ ꯈꯣꯠꯂꯦꯗꯣ ꯍꯥꯏꯖꯜꯂꯣꯕ ꯑꯣꯔ ꯅꯪ ꯍꯥꯟꯅꯗꯤ ꯈꯪꯗꯣꯛꯅꯗꯧꯕꯀꯣ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯨꯃꯁꯨ ꯁꯨꯡꯆꯤꯠ ꯍꯦꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯨꯀꯣ ꯆꯤꯟꯗ ꯈꯛ ꯅꯪꯅ ꯅꯩꯕ ꯁꯥꯔꯒ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤ ꯇꯧꯗꯣꯏꯅꯦ ꯀꯥꯏꯅꯒ ꯑꯩꯅꯁꯨ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯃꯤꯗꯣ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯍꯟꯅ ꯌꯦꯡꯉꯔꯣꯏꯒꯦꯅ ꯑꯩꯅ ꯁꯝ ꯀꯛꯊꯠꯂꯦ ꯍꯥꯏꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯨ ꯎꯠꯂꯦꯀꯣ ꯋꯥꯊꯤ ꯅꯠꯇꯦꯀꯣ ꯑꯩ ꯇꯁꯦꯡꯅ 15 ꯗꯤꯁꯦꯝꯕꯔ 2024 ꯁꯝ ꯀꯛꯊꯠꯂꯤꯅꯦꯕ ꯑꯩꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅꯅꯦ ꯍꯥꯏꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤꯗ ꯆꯪꯒꯗꯕꯅꯤ ꯅꯨꯄꯤ ꯑꯝꯇ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯑꯗꯨ ꯑꯗꯥ ꯑꯗꯨꯃꯥꯏꯅꯒꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯣꯕ ꯑꯩꯅ ꯁꯤꯕꯨ ꯍꯥꯏꯅꯒꯗ꯭ꯔꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯅꯨꯄꯤꯁꯦ ꯗꯔꯀꯥꯔ ꯇꯥꯗꯦꯁꯦ
ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯊꯤꯝ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒꯤꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯆꯦꯅꯦꯜꯅꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯁꯦ ꯏꯁꯥ ꯐꯒꯠꯆꯕꯅꯦꯕ ꯏꯁꯥ ꯐꯒꯠꯁꯤ ꯏꯁꯥ ꯐꯤꯠ ꯑꯣꯏꯁꯤ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯣꯠꯅꯁꯤ ꯄꯩꯁా ꯄꯥꯏꯈꯠꯁꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯁꯤ ꯀꯃꯥꯏꯅ ꯍꯦꯟꯅ ꯉꯥꯡꯅꯕ ꯍꯩꯅ ꯉꯥꯡꯅꯕ ꯍꯣꯠꯅꯁꯤ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯁ ꯂꯩꯁꯤ ꯉꯁꯤ ꯌꯥꯝ ꯊꯥꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯩ ꯊꯥꯕ ꯍꯥꯏꯁꯦ ꯁꯤ ꯆꯤꯟꯕꯥꯟꯁꯤꯁꯨ ꯈꯔ ꯅꯥꯔꯦꯅ ꯎꯔꯤꯡ ꯑꯃ ꯊꯨꯖꯜꯂꯛꯇꯅ ꯃꯌꯥꯝꯁꯨ ꯎꯔꯝꯕ ꯌꯥꯏ ꯁꯦ ꯋꯥꯏ ꯑꯩꯗꯤ ꯑꯗ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯁꯦ ꯑꯩ ꯏꯁꯥ ꯐꯒꯠꯅꯕ ꯉꯥꯛꯇꯅꯦ ꯍꯣꯠꯅꯔꯤꯁꯦ ꯑꯗꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥ ꯐꯒꯠꯁꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯀꯩꯗꯧꯅꯕꯅꯣ ꯑꯩꯈꯣꯏ ꯏꯁꯥ ꯈꯛꯀꯤ ꯈꯜꯂꯒꯅꯦ ꯖꯁ ꯊꯤꯡ ꯑꯕꯥꯎꯠ ꯏꯠ ꯅꯪ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯁꯥꯗꯣ ꯑꯩꯈꯣꯏꯅ ꯏꯁꯥ ꯐꯒꯠꯁꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯛ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯊꯝꯈ꯭ꯔꯣꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯈꯜꯂꯦꯀꯣ ꯖꯁ ꯁꯤꯃꯗꯤ ꯅꯪꯕꯨ ꯄꯩꯁꯥꯒ ꯈꯔ ꯄꯥꯏꯈꯠꯂꯛꯑꯒ ꯍꯦꯛꯇ ꯑꯦꯟꯖꯣꯏꯒ ꯇꯧꯁꯜꯂꯒ ꯀꯥꯔ ꯑꯃꯒ ꯇꯣꯡꯉꯒ ꯃꯋꯥ ꯅꯥꯏ ꯈꯪꯗꯕꯤꯗ ꯂꯩꯕ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯒꯦ ꯀꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯪ ꯑꯗꯨ ꯈꯟꯕ꯭ꯔꯅꯦ ꯈꯜꯂꯝꯃꯣꯏꯗ ꯅꯪꯅ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯔꯛꯄꯒ ꯋꯤ ꯗꯣꯟ ꯅꯤꯠ ꯃꯦꯟ ꯀꯥꯏꯅꯒ ꯋꯤ ꯗꯣꯟ ꯅꯤꯠ ꯋꯨꯃꯦꯟ ꯀꯥꯏꯅꯒ ꯅꯪꯅ ꯃꯦꯟ ꯍꯥꯏꯅ ꯍꯥꯏꯒꯤꯗꯣ ꯑꯩꯁꯨ ꯃꯌꯥꯝꯅ ꯑꯣꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯋꯤ ꯗꯣꯟ ꯅꯤꯠ ꯃꯦꯟ ꯑꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯌꯧꯔꯦ ꯑꯩ ꯆꯤꯟꯗꯕꯨ ꯄꯊꯣꯛꯈꯤꯗꯣ ꯋꯤ ꯗꯣꯟ ꯅꯤꯠ ꯋꯨꯃꯦꯟ ꯀꯥꯏꯅ ꯅꯪ ꯊꯥꯖꯕ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒ ꯐꯦꯃꯤꯂꯤ ꯑꯃ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯇ꯭ꯔꯅꯦ ꯑꯗꯨꯝ ꯄꯥꯝꯃꯕꯅꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯦꯕ ꯅꯨꯄꯤꯗꯅꯦ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯥꯏꯅꯒ ꯑꯩꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯔꯗꯕꯅꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅꯒ ꯑꯗꯨ ꯈꯟꯕꯤꯒꯅꯨꯀꯣ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯋꯨꯃꯦꯟ ꯅꯤꯠ ꯃꯦꯟ ꯃꯦꯟ ꯅꯤꯠ ꯋꯨꯃꯦꯟ ꯁꯤꯃꯗꯤ ꯑꯗꯨꯝ ꯈꯪꯖꯟꯕꯤꯔꯣ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯗꯔꯀꯥꯔ ꯇꯥꯏ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯂꯨꯛ ꯑꯥꯎꯠꯇꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯤꯌꯣꯕ ꯅꯨꯄꯤꯁꯦ ꯊꯤꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯣꯕ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯅꯪꯒꯤ ꯑꯐꯕ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯛꯀꯅꯤ ꯈꯪꯗꯦꯕ ꯅꯪꯅ 10,000 ꯊꯥ ꯑꯃꯗ ꯇꯥꯟ ꯉꯝꯃꯀꯥꯟꯗ ꯊꯦꯡꯅꯔꯛꯇꯣꯏꯔꯥ ꯂꯥꯛ ꯑꯃ ꯇꯥꯟꯕ ꯉꯝꯃꯀꯥꯟꯗ ꯊꯦꯡꯅꯔꯛꯇꯣꯏꯔꯥ ꯅꯪꯒꯤ ꯕꯣꯗꯤ 6 ꯄꯦꯛ ꯊꯣꯛꯑꯀꯥꯟꯗ ꯊꯦꯡꯅꯔꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯈꯔ ꯊꯣꯛꯇ꯭ꯔꯤꯉꯩ ꯊꯦꯡꯅꯔꯛꯇꯣꯏꯔꯥ ꯅꯪꯅ ꯂꯥꯏꯔꯤꯛ ꯀꯌꯥꯅꯣꯝ ꯄꯥꯔꯀꯥꯟꯗ ꯊꯦꯡꯅꯔꯛ ꯁꯤ ꯁꯨꯡꯉꯥꯏ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯅꯪꯅ ꯂꯥꯛ ꯑꯃ ꯇꯥꯜꯂꯀꯥꯟꯗ ꯑꯁ ꯍꯌꯦꯡꯗꯒꯤ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯕꯅꯤ ꯅꯪ ꯇꯨꯝꯃꯤꯉꯩꯗꯒ ꯂꯥꯏꯔꯒ ꯏꯕꯨꯡꯉꯣ ꯀꯩꯅꯣꯒꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯇꯥ ꯇꯣꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯔꯣꯖꯤꯅꯤꯗꯣ ꯑꯗꯨ ꯅꯪ ꯀꯣꯏꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯣꯏꯕ ꯀꯩꯁꯨ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯣ ꯃꯤ ꯑꯁꯦꯡꯕ ꯑꯣꯏꯔ ꯂꯩꯔꯗ ꯑꯩ ꯄꯨꯡꯉꯥꯏ ꯍꯥꯏꯖꯟꯕꯅꯤꯀꯣ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯅꯤꯀꯣ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯗꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯊꯤꯗꯣꯛꯆꯗꯣꯏꯅꯦꯕ ꯅꯪꯅ ꯊꯤꯔꯒ ꯐꯩꯅ ꯈꯟꯖꯔꯕ ꯅꯨꯄꯤ ꯀꯣꯏꯅꯔꯕ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯅꯕ ꯌꯥꯎꯗꯣꯏꯅꯤ ꯃꯥꯅ ꯀꯣꯏꯅꯔꯀꯥꯟꯗ ꯃꯥ ꯐꯠꯂꯝꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯗꯕ ꯃꯉꯣꯟꯗ ꯅꯦꯆꯔ ꯀꯦꯔꯦꯛꯇꯔ ꯏꯟꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯍꯥꯟꯅ ꯈꯪꯍꯧꯗꯕ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯃꯨꯛ ꯀꯥꯏꯅꯗꯣꯏꯅꯦꯕ ꯂꯞ ꯀꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯁꯦꯁ ꯆꯪꯕ ꯄꯣꯠꯅꯦꯕ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯉꯁꯤ ꯅꯪꯅ ꯊꯦꯡꯅꯔꯒ ꯍꯦꯛꯇ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯗꯛ ꯂꯥꯎꯅ ꯐꯪꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯀꯩꯅꯣꯗꯒꯤ ꯁꯣꯔꯨꯝꯗꯒꯤ ꯂꯨꯄꯥ 50,000 ꯄꯤꯔꯒ ꯇꯛ ꯂꯥꯎꯅ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯌꯥꯝ ꯊꯤꯅ ꯃꯒꯨꯟ ꯂꯩꯕ ꯃꯔꯨ ꯌꯥꯝ ꯊꯤꯅ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯁꯨ ꯅꯪꯅ ꯂꯩꯕ ꯆꯪꯉꯦ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯅꯪ ꯅꯨꯄꯤꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯗꯤ ꯅꯪ ꯁꯥꯟꯅꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯍꯥꯏꯒꯠꯇꯣꯏꯅꯣ ꯑꯩ ꯍꯥꯏꯗꯨꯗꯤ ꯑꯩ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯅꯨꯄꯤ ꯃꯦꯁꯦꯖ ꯊꯥꯅꯕꯗꯗꯤ ꯑꯩ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯃꯦꯁꯦꯖ ꯊꯥꯅꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯉꯝꯃꯦ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅ ꯑꯩ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯩꯅ ꯁꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯤꯅꯦ ꯑꯩ ꯍꯦꯟꯅ ꯍꯩꯒꯠꯂꯛꯅꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯅꯨꯄꯤꯒꯁꯦ ꯐꯖꯅ ꯈꯪꯅꯕ ꯍꯩꯅꯕ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯅꯨꯄꯤꯒꯀꯣ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯤ ꯇꯥꯟꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯂꯨꯛ ꯑꯥꯎꯠ ꯇꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯣ ꯅꯪꯒꯤ ꯑꯐꯕ ꯅꯨꯄꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯥꯡ ꯊꯦꯡꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯅꯪꯅ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯍꯦꯛꯇ ꯑꯦꯁ ꯑꯩꯗꯤ ꯃꯨꯛꯇꯅ ꯂꯩꯔꯗꯕꯅꯤ ꯑꯩ ꯗꯔꯀꯥꯔ ꯑꯃ ꯇꯥꯗꯦ ꯂꯣꯟ ꯋꯣꯜꯐꯅꯤ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨꯀꯣ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯄꯗ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗꯅꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯏꯐꯦꯛ ꯇꯧꯔꯛꯄꯗꯅꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯏꯐꯦꯛ ꯇꯧꯔꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯨꯝꯕꯗꯤ ꯈꯔ ꯀꯥꯏꯈꯤ ꯇꯨꯝꯕ ꯀꯥꯏꯕꯁꯦ ꯑꯗꯨꯝ ꯈꯔ ꯀꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯇꯨꯝꯕꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯑꯩꯗꯤ ꯉꯟꯅꯁꯨ ꯇꯨꯝꯃꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯣ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯗꯦꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯨꯝꯕ ꯈꯔ ꯀꯥꯏꯕꯁꯤ ꯅꯪ ꯑꯗꯨꯕꯨ ꯈꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯕ ꯅꯪꯒꯤ ꯑꯐꯕ ꯅꯨꯄꯤꯗꯨꯗꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯥꯏꯁꯦ ꯅꯣꯏ ꯌꯨꯝꯗ ꯅꯪꯅ ꯂꯥꯛꯅꯤꯡꯉꯤꯔꯕ ꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯀꯥꯏꯔꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯂꯥꯛꯍꯟꯅꯤꯡꯉꯤꯔꯕ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯊꯤꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ खर नंगी थबक थोरमदा खितंग ओइना इफेक्ट लहनबा यामेना नंगी होल ओइनादि इफेक्ट लहनगनो हाबनेबा खर मखैदि दुम इफेक्ट लाकनेबा खरितंग लाओइ हाबदो अदुदि आई खंग्रे आइगोंदगी इन्फॉर्मेशन एडवाइस लौबिरनो अदुरगदि आई खंग्रेबा आई सादजु आइना हाबदो आई अतै अतैदि आइगी थबक थोरमदा लोइमा आइगी तौमदो बुरम तौगी अदु आई तुम्बजिमदि खर काइग्रे मा वरि सनरबो खनबदा अदुना आइना हाजरिजिनि आइना तौबो ngमदा पोतुदि नंगोंदा कमाइन तौबना हाइरोनि नत्रा सुमाय तौबिरो अदुना नंगना लुक आउट तौबजे सिमदि सुंले लेपिरनो अदुगा डू नॉट सेटल फॉर लेस डू नॉट सेटल फॉर लेस सिमदि सुं तौए तौबिरनोबा डू नॉट सेटल फॉर लेस हाबगी मतंगजिदको आई नोइदा नुगाइनबा वखलनि नुगाइथोना वारी अम लिरकेबको आइना पामजरी नुपीजे नुसिजरी नुपीजे ngसाइदगी माजे खर थागलेको
ꯊꯥꯒꯠꯄꯁꯦ ꯉꯥꯡꯈꯩ ꯁꯨꯡꯄꯟ ꯄꯟꯗꯕꯅꯦ ꯑꯗꯣ ꯑꯩ ꯊꯥꯒꯠꯂꯦꯕꯀꯣ ꯉꯁꯤ ꯈꯔꯗꯤ ꯁꯤ ꯊꯥꯒꯠꯂꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯣꯡꯖꯕ ꯂꯩꯇꯦꯀꯣ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯥꯡꯖꯔꯤꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯦ ꯍꯥꯏꯔꯤꯁꯦ ꯃꯁꯥꯅ ꯈꯪꯖꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯁꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯜꯂꯦ ꯑꯁ ꯃꯋꯥ ꯂꯧꯗꯦ ꯈꯤꯇꯪ ꯃꯥꯅ ꯂꯩꯊꯣꯔꯛꯄ ꯍꯥꯏꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯦꯚꯦꯜ ꯋꯥꯡꯉꯦ ꯑꯣꯔ ꯀꯩꯅꯣꯝꯃ ꯁꯦꯟꯁ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯏꯚꯟ ꯌꯦꯡꯉꯤꯕ ꯅꯪ ꯅꯁꯥꯁꯦꯀꯣ ꯅꯪꯅꯕꯨꯔꯦꯀꯣ ꯁꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯅꯨꯄꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯦꯗ ꯀꯥꯏꯔꯒꯀꯣ ꯅꯪꯅꯒ ꯑꯃꯨꯛ ꯌꯦꯠꯄꯤꯔꯛꯄꯒꯤ ꯌꯥꯕ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯆꯪꯉꯒ ꯐꯣꯂꯣꯋꯤ ꯑꯗꯨꯗꯤ ꯇꯧꯔꯒꯨꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯠꯄꯤꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯐꯨ ꯂꯩꯌꯦꯕꯀꯣ ꯋꯥꯔꯤꯗꯣ ꯑꯗꯨꯃꯛꯄꯨꯀꯣ ꯑꯩꯅ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯅꯣꯏꯒꯤ ꯈꯜꯂꯒꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯨꯔꯥ ꯅꯕꯦꯝꯕꯔ 10 2022 ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯅ ꯑꯩꯒꯤ ꯋꯥꯏꯐ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗ ꯆꯦꯟꯍꯟꯅꯤꯡꯕ ꯃꯒꯨꯟꯁꯤꯡꯁꯦ ꯑꯩ ꯏꯊꯣꯛꯑꯒ ꯊꯝꯈ꯭ꯔꯦꯕ I'm not just making this up ꯑꯩ ꯇꯁꯦꯡꯅ ꯎꯠꯀꯦꯀꯣ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤꯗ ꯑꯩꯁꯦ ꯁꯤ ꯎꯠꯇꯤ ꯎꯠꯂꯔꯣꯏ ꯁꯨꯃꯥꯏꯅ ꯎꯠꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯎꯗꯤ ꯎꯍꯜꯂꯔꯣꯏ ꯅꯣꯏꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯥꯝꯕꯁꯦ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯃꯦ ꯑꯩ ꯑꯊꯤꯕ ꯅꯨꯄꯤ ꯄꯥꯝꯗꯦ ꯍꯧꯖꯤꯛꯀꯤꯁꯦ ꯀꯦꯗꯅ ꯅꯤꯡꯊꯤꯖꯕꯤꯅꯦ ꯑꯅꯤꯁꯨꯕꯗ ꯒꯨꯗ ꯔꯤꯂꯦꯁꯟꯁꯤꯞ ꯋꯤꯠ ꯄꯦꯔꯦꯟꯁ ꯃꯄꯥꯒ ꯃꯔꯨꯑꯣꯏꯅ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯗꯕ ꯅꯨꯄꯤ ꯑꯃꯇ ꯑꯩꯒ ꯐꯖꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩꯀꯣ ꯁꯤꯃꯗꯤ ꯁꯤꯒꯤꯁꯦ ꯄꯥꯝꯃꯦꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯇꯣꯞꯄꯈꯩꯗꯨꯗꯤ ꯎꯠꯂꯔꯣꯏ ꯅꯣꯏꯅ ꯑꯃꯨꯛ ꯆꯥꯟꯁ ꯂꯧꯒꯦ ꯑꯩꯅ ꯄꯥꯝꯖꯔꯤ ꯅꯨꯄꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯅꯣꯏ ꯄꯥꯝꯖꯔꯗꯤ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯒꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯋꯦꯕ ꯑꯩꯅ ꯆꯦꯟꯍꯟꯅꯤꯡꯉꯤꯕ ꯃꯒꯨꯟꯈꯩꯁꯦ ꯁꯤꯗ ꯑꯗꯨꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯤꯁꯦ ꯍꯣꯞ ꯑꯃ ꯄꯤꯔꯤꯅꯦꯕ ꯅꯣꯏꯗ ꯊꯥꯖꯕ ꯍꯣꯞ ꯐꯦꯠ ꯑꯁꯥ ꯑꯃ ꯄꯤꯔꯤꯅꯦꯕ ꯅꯪꯅ ꯄꯥꯝꯖꯕ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯅꯪꯅ ꯐꯩꯌꯦꯅ ꯈꯟꯖꯕ ꯅꯪ ꯅꯁꯥꯒꯤ ꯑꯩꯅ ꯄꯥꯝꯃꯒ ꯅꯪꯅ ꯄꯥꯝꯕꯒ ꯈꯦꯠꯅꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯦꯡꯅꯔꯛꯀꯅꯦꯕ ꯑꯩ ꯑꯁꯤ ꯅꯕꯦꯝꯕꯔ 2022ꯗ ꯏꯈꯤꯕꯅꯤꯀꯣ ꯅꯕꯦꯝꯕꯔ 10 2022ꯗ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯒꯅꯦꯕ ꯊꯦꯡꯅꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯪꯅ ꯊꯦꯡꯅꯔꯛꯀꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯄꯥꯝꯈꯤꯕ ꯅꯨꯄꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯦꯡꯅꯔꯛꯀꯅꯦꯕ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯆꯍꯤ 2 ꯍꯦꯟꯅ ꯆꯪꯗꯣꯔꯦ ꯍꯥꯏꯁꯦꯅ ꯅꯪ ꯌꯦꯡꯉꯤꯕ ꯅꯪ ꯁꯤꯡꯒꯜ ꯑꯣꯏꯔꯛꯄꯗꯣ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯂꯥꯛꯑꯝꯕ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤꯡꯒꯜ ꯑꯣꯏꯔꯛꯄ ꯑꯝꯇ ꯍꯥꯏꯔꯨꯅꯤ ꯅꯪꯅ ꯑꯗꯨꯒ ꯅꯨꯄꯤ ꯑꯐꯕ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯆꯍꯤ 2 ꯀꯥꯏꯔꯒ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯁꯤ 2 ꯊꯦꯡꯅꯔꯦ ꯍꯥꯏꯁꯤꯁꯨ ꯅꯉꯣꯟꯗ 2 ꯊꯦꯡꯅꯔꯦ ꯍꯥꯏꯁꯤꯁꯨ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤꯁꯦ ꯑꯩꯒ ꯀꯣꯏꯅꯔꯤ ꯈꯣꯠꯂꯤ ꯀꯔꯤꯝ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯑꯁꯤ ꯍꯦꯟꯅ ꯆꯪꯈꯤꯗꯣꯏꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯁꯦ ꯑꯩ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯒꯦꯀꯣ ꯁꯤ ꯗꯤꯁꯀꯔꯦꯖꯇꯤ ꯇꯧꯕ ꯅꯠꯇꯦꯀꯣ ꯅꯣꯏꯒꯤꯁꯦ ꯅꯪꯅ ꯄꯥꯝꯃꯦꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗೋ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯅꯦꯕꯀோ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯆꯪꯗꯣꯏꯅꯣꯕ ꯑꯗꯨꯃꯛꯄꯨ ꯑꯗꯨꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯗꯣꯏ ꯅꯨꯄꯤꯗꯨꯕꯨ ꯑꯃꯈꯛ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨ ꯊꯤꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯑꯃꯨꯛꯇ ꯈꯟꯖꯧꯅꯦ ꯆꯍꯤꯁꯦ ꯑꯩꯒꯤ ꯌꯦꯡꯉꯤꯁꯦ 18 24 ꯁ꯭ꯋꯥꯏꯒꯤ ꯔꯦꯟꯖꯇ ꯑꯌꯥꯝꯕꯅꯤꯀꯣ 24 25 ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯌꯥꯝ ꯋꯥꯠꯈꯤꯗꯣꯏꯅꯣꯕ ꯅꯪ ꯆꯍꯤꯁꯦ ꯅꯪ 19 ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯕꯨ ꯆꯍꯤ ꯅꯨꯄꯤ ꯉꯟꯅ ꯊꯤꯒꯦꯅ ꯈꯜꯂꯤꯀꯣ ꯑꯗꯣ खरा ngana thiba aibogda ya wali ba matam si lei ya wali ba ai nupi ji thiba ya bagi aimoda search to ba ya bagi aduna ne nang do not settle for less hai nupi um thengna pom tam ne nang pamde da ba mati mahun jing yaw ga dina adum nang adu ni nupi duga loina ra ga lai bi ga no ba nang adum tasina pamde nupi do so so je bi thengna ka ba ai no example bi ji tasina sida aina november da khangi ba november 2022 da khangi wa khalo aina pam nupi do adagi di hoji aina pam nupi ji ne na mo standard je wa khali ne ba मतलब में तुम इन्हें जुआ खला कर देने बा नंगा वाका ऐ साइ पुरे ओजर पे ने बसी मतलब जाइना अंगाव फई दा लेगा नुपी अमनी के मचा फजबी अफबी दो पामे हागदि ऐ खुपाक चा तो कनेबा अदो ऐ जु साइ पु तोजर पगे ऐ गी मतुगिन पामजरी नेबा सुमाइ तौदर नंग जु दुम पामा कनि थेंग जु सुंसो सोइ देबि थेंगा कनिबा मतलब नि चंगनि चही अम चंगदरा था अम चंगदरा चही मंगा चंगदरा ऐ खंग मंगमदि अदुनने नंग लुक आउट दुम तोरगा लेबियो हाइदो अदुम सर्च तोरगा लेबियो सिनि वारिस लोइसे यारे लोइसलगे वारिसे पुंजो ngasi je ai ngasai pung 3:30 de hawalakpane hoji pung 5:30 tare video je ngai video namudrni ko sina je nongje dum churaga le dane ising jaw to bo khotpa do adu dane aduga ai si video ji gi charge lorga online gi paisa ai na 50 yena tangre ne habdo adu mathang gi video dai sungdo shoy de thagalage adu gi do thaga ke to ya de video le ba tare video ji nam ko ya do ni na online de ge na paisa ka mai tangi habdo ai make sing na share to jara ke amtina share phajana share to rage do madi detail ka do lo ya holaga ko adune ngasigi wari video ji disade loisalaje ko ada aina hajagi bido adum ai main oina aina ngasade hari mem je dakron samjalaga harage ko nangna kai gumba low level da lairaga di simade dum thajabiyo nangi nupi option amta lairoi adu nangna improve tori gai nangi nupi option laibisum hengalakani option ji gi manungda nangna pamjaba nupi am ji sung soi soi da thengna kani
ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯅꯁꯥ ꯅꯇꯣꯝꯗ ꯔꯤꯖꯦꯛ ꯁꯨꯡꯇꯧ ꯇꯧꯖꯒꯅꯣ ꯑꯗꯨꯝ ꯄ꯭ꯔꯄꯣꯁ ꯇꯧ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯃꯋꯥ ꯂꯧꯗꯦ ꯅꯪ ꯍꯥꯏꯅ ꯏꯝꯄ꯭ꯔꯨꯞ ꯂꯧꯔꯛꯇꯣꯏꯅꯦ ꯃꯋꯥ ꯂꯧꯗꯦꯗꯣ ꯑꯗꯨꯗ ꯇꯥꯔꯦ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯗꯔꯀꯥꯔ ꯇꯥꯔꯨꯅꯨ ꯅꯪ ꯑꯗꯨꯝ ꯅꯁꯥ ꯅꯇꯣꯝꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯔꯛꯀꯗꯣꯏꯅꯦ ꯕꯠ ꯅꯦꯚꯔ ꯔꯤꯖꯦꯛ ꯌꯣꯔꯁꯦꯜꯐ ꯅꯁꯥꯅ ꯅꯁꯥꯗ ꯔꯤꯖꯦꯛ ꯁꯨꯡꯇꯧ ꯇꯧꯖꯒꯅꯣ ꯅꯨꯄꯤꯗꯨꯅ ꯔꯤꯖꯦꯛ ꯇꯧꯍꯟꯕꯤꯔꯣ ꯁꯤꯃ ꯌꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯦꯇꯜ ꯐꯣꯔ ꯂꯦꯁ ꯑꯅꯁꯨ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯐꯕ ꯅꯨꯄꯤ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯃꯦꯅ ꯈꯜꯂꯛꯄ ꯅꯨꯄꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯃꯁꯨ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦꯀꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯞꯇꯤ ꯁꯦꯝꯃꯦꯕꯀꯣ ꯁ꯭ꯀ꯭ꯔꯤꯞ ꯁꯦꯝꯕꯁꯦ ꯑꯩꯅꯅꯦ ꯋꯥꯔꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯏꯕꯅꯤꯅꯀꯣ ꯁꯥꯡꯁꯨ ꯁꯥꯡꯉꯅꯦꯕ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗ ꯏꯊꯣꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯅ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯤꯟꯗ ꯑꯣꯏꯅ ꯋꯥꯈꯜꯗ ꯑꯣꯏꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯣꯅ ꯑꯣꯏꯅ ꯏꯊꯣꯛꯑꯦꯕ ꯑꯗꯨꯅꯅꯤꯀꯣ ꯈꯤꯇꯪ ꯆꯥꯅꯝꯅꯕ ꯇꯛ 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 ꯂꯥꯎꯅ ꯆꯣꯡꯕꯤ ꯈꯣꯠꯄꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯛꯄꯨ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯍꯜꯂꯝꯒꯅꯤꯅ ꯊꯥꯖꯩ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯕꯨ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯒꯅꯨꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯕꯗꯣ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯦ ꯃꯦꯅꯦꯖ ꯇꯧꯒꯦꯗꯣ ꯑꯗꯨꯅꯤꯀꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯗꯤ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ